irang thong amuk hanna semba sawa loiratuna miyamda sinnakre haukiba me ki tarik 12 da akanba nongchuna maram oiduna irang thong turel ki chena chenthaduna tatkraba matungda the National Highway and Infrastructure Development Corporation Limited NHIDCL na thong semba sabai thabak kana chathadun lakibani semba saba loiradna amuk hanna miyamda ngasi August ki tarik 10 yaifraba numit asida open tawduna sinnakre hanadi thong asi 15 August ta official oina sinnagani hairamani adubu miyamgi awaba khudong chadaba koknabaidama ngasi mak open tawkhibani Chairman Miyam Police CRPF awa NHIDCL gi GM loina punna seso miyam ga yauraga inoga tobigra now this is open to the public for the public